ꯈꯨꯜ ꯑꯃꯗ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯇꯣꯝꯕꯤ ꯀꯧꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤ ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯀꯣꯏꯔꯝꯃꯤ, ꯀꯦꯕ ꯂꯥꯡꯕꯁꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯅꯨꯄꯥ ꯑꯃꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯄꯨꯛꯆꯥꯎꯅ꯫ ꯂꯥꯡꯂꯦꯟ, ꯑꯁꯦꯡꯕ ꯍꯥꯏꯌꯨꯀꯣ, ꯅꯪꯒ ꯉꯔꯥꯡ ꯎꯅꯔꯨꯏ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯀꯗꯥꯏꯗꯒꯤꯅꯣꯕ? ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ ꯇꯥ ꯄꯨꯛꯆꯥꯎ? ꯈꯪꯗꯤ ꯈꯪꯗꯅ ꯃꯤꯅ ꯍꯥꯏꯕ ꯊꯥꯖꯔꯒ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯛꯀꯅꯨ꯫ ꯍꯣꯏ, ꯈꯪꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯅꯪꯅ ꯅꯨꯄꯥꯗꯨꯒ ꯐꯝꯃꯤꯟꯅꯔꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤꯒ ꯁꯥꯔꯒ ꯂꯩꯍꯧꯋꯦ ꯍꯥꯏꯕꯁꯦ ꯑꯩ ꯏꯇꯥꯎ ꯑꯃꯨꯖꯥꯎꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯝꯃꯛꯑꯕꯅꯤ꯫ ꯅꯪꯒꯤ ꯅꯇꯥꯎ ꯑꯃꯨꯖꯥꯎꯗꯣ ꯑꯗꯨꯁꯨꯅꯤ ꯑꯩꯕꯨ ꯄꯥꯝꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦ, ꯑꯗꯨꯅꯅꯦ ꯅꯪꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯄꯥꯝꯃꯝꯃꯅꯤ, ꯅꯁꯛꯇꯨꯅꯗꯤ ꯌꯥꯝꯅ ꯐꯖꯕꯅꯤꯅ꯫ ꯐꯖꯗꯅ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯥꯎꯔꯤꯗꯣ ꯏꯕꯨꯡꯉꯣ? ꯃꯁꯥꯒꯤ ꯃꯁꯛꯇꯤ ꯁꯨꯡꯌꯦꯡ ꯌꯦꯡꯗꯦ, ꯑꯗꯨꯒ ꯃꯤꯉꯣꯟꯗꯒꯁꯨ ꯉꯥꯡꯂꯗꯅ꯫ ꯑꯩꯗꯤ ꯏꯁꯛꯁꯦ ꯊꯤꯔꯁꯨꯅꯦ ꯅꯨꯄꯥꯅꯤ ꯀꯩꯅꯣ꯫ ꯍꯥꯍꯥꯌꯣ, ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ꯫ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯍꯦꯛꯇ ꯌꯥꯔꯦ ꯁꯤꯔꯣ? ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯩꯅ ꯂꯩꯕꯤꯗ꯭ꯔꯗꯤ ꯅꯨꯄꯤꯒ ꯐꯪꯅꯤ ꯀꯥꯏꯅ ꯈꯟꯕ꯭ꯔꯣ? ꯅꯇꯨ ꯊꯤꯕꯁꯨ ꯈꯪꯉꯣꯏ꯫ ꯌꯥꯔꯦꯕ, ꯁꯥꯎꯖꯤꯟꯅꯔꯒ ꯂꯩꯊꯣꯛꯂꯨꯕ ꯇꯧꯒꯅꯨ꯫ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯣ ꯍꯥꯏꯁꯤꯅꯤ꯫ ꯌꯥꯝ ꯆꯒꯠ ꯆꯒꯠ ꯍꯪꯉꯛꯀꯅꯨꯗ, ꯑꯩ ꯈꯪꯗꯦꯗꯤ ꯈꯪꯗꯦ꯫ ꯐꯔꯦ ꯐꯔꯦ, ꯀꯔꯤꯒꯨꯝꯕ ꯇꯟꯖꯥ ꯑꯃꯗ ꯅꯔꯥꯏꯕꯛꯇꯨ ꯊꯤꯗꯅ ꯑꯩꯒ ꯊꯦꯡꯅꯕ ꯊꯣꯛꯂꯕ, ꯅꯨꯄꯥꯗꯨꯁꯨ ꯅꯪꯁꯨ ꯃꯤꯀꯨꯞ ꯑꯃꯗꯅꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯗꯕꯅꯤ ꯌꯦꯡꯉꯨ꯫ ꯇꯧꯗ ꯇꯧꯅꯤꯌꯦ ꯅꯪꯗꯤ, ꯍꯤꯡꯆꯥ ꯌꯥꯏ ꯇꯝꯕꯒꯤ ꯃꯑꯣꯡꯅꯤꯅ꯫ ꯑꯗꯨ ꯈꯪꯉꯗꯤ ꯅꯁꯥꯅ ꯈꯔ ꯈꯔ ꯀꯤꯌꯨ꯫ ꯄꯛꯇꯦꯀꯣ ꯌꯥꯝꯅ꯫ ꯑꯗꯣ ꯅꯪꯕꯨ ꯐꯤꯒ ꯁꯥꯅꯤ ꯍꯥꯏꯗꯅ ꯅꯍꯥꯟꯃꯨꯛ ꯁꯦꯜꯂꯛꯈꯤꯕꯗꯨꯕꯨ ꯐꯤ ꯁꯥꯕ ꯍꯧꯔꯕꯣ? ꯁꯥꯗꯦꯗ, ꯑꯃꯨꯛ ꯇꯜꯂꯛꯇꯅ ꯑꯗꯨꯝ ꯇꯣꯛꯑꯦ꯫ ꯑꯩꯗꯤ ꯌꯥꯝ ꯇꯟꯕꯅꯦ, ꯅꯪ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯌꯦꯡꯒꯦꯁꯨ ꯌꯦꯡꯉꯣꯗ꯫ ꯑꯩꯗꯤ ꯅꯪꯕꯨ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ, ꯇꯟꯒꯦꯔꯥ ꯇꯜꯂꯣꯏꯔꯥ ꯀꯩꯝ ꯀꯥꯏꯗꯦ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯪ ꯄꯥꯝꯗ꯭ꯔꯤ, ꯈꯨꯄꯥꯝꯗꯨꯁꯤꯒ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯣꯏꯌꯣ ꯍꯥꯏꯕꯗꯨꯗ ꯅꯝꯗꯅ ꯀꯣꯏꯔꯒ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦ꯫ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯑꯃꯨꯛ ꯁꯣꯜꯂꯤꯗꯨꯅ? ꯀꯥꯏꯗ ꯁꯣꯜꯂꯒꯦ? ꯅꯅꯥ ꯄꯪꯉꯕꯣ? ꯀꯟꯅꯅꯦ ꯉꯥꯡꯉꯤꯁꯦ꯫ ꯁꯣꯝꯗ ꯌꯨꯝꯗꯅꯤ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯁꯤꯂꯥꯗꯨ ꯏꯪꯈꯣꯜ ꯁꯨꯔꯤ, ꯃꯅꯥꯎꯅꯨꯄꯤ ꯇꯣꯝꯕꯤꯅ ꯃꯅꯥ ꯃꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯔꯤ꯫ ꯏꯁꯤꯡ ꯆꯥꯏꯔꯤꯕꯅꯤꯅ ꯇꯧꯔꯤꯗꯨꯕꯨ ꯑꯃꯠꯇ ꯆꯣꯠꯇ꯭ꯔꯦꯅꯦ ꯏꯕꯦꯝꯃ꯫ ꯀꯔꯤꯅꯣꯅꯦ ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯇꯧꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯥꯆꯨꯡꯗꯕꯁꯤꯕꯣ? ꯏꯃꯥ, ꯆꯥꯏꯔꯤꯃꯛꯇꯗ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯤ ꯀꯩꯒꯤꯅꯣ? ꯑꯩ ꯀꯣꯛ ꯇꯣꯛꯆꯈꯤꯖꯅꯤ꯫ ꯃꯤꯠꯁꯦ ꯌꯥꯝꯅ ꯅꯥꯕ ꯈꯪꯉꯕ꯭ꯔꯥ? ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ꯫ ꯉꯥꯡꯅꯤ, ꯏꯆꯦꯗꯗꯤ ꯅꯣꯡꯇ ꯀꯩꯝꯇ ꯇꯧꯍꯜꯂꯣꯏ꯫ ꯑꯩꯉꯣꯟꯗ ꯊꯕꯛꯁꯨ ꯁꯨꯍꯟꯅꯤ, ꯉꯥꯡꯁꯨ ꯉꯥꯡꯅꯤ꯫ ꯅꯆꯦ ꯍꯜꯂꯛꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ ꯃꯥ? ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯃꯥꯁꯨ, ꯍꯟꯗ ꯍꯜꯂꯛꯈꯤꯁꯅꯨ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯨꯄꯥ ꯎꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯏꯆꯦꯅꯅꯦ ꯅꯨꯄꯥ ꯎꯅꯗꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ꯫ ꯑꯗꯨꯒ ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛꯇꯪ ꯆꯠꯂꯒꯅ ꯑꯗꯨꯝ ꯉꯥꯡꯗꯣꯏꯒꯤ꯫ ꯇꯨꯃꯤꯟ ꯂꯩꯕ ꯅꯪꯃꯁꯨ꯫ ꯆꯍꯤ ꯁꯨꯏ ꯁꯨꯗꯦꯗꯤ ꯈꯪꯗꯦ, ꯀꯔꯤꯅꯦꯅ ꯉꯥꯡꯉꯤꯅꯣ ꯅꯪꯗꯨꯕꯣ? ꯁꯨꯔꯦ ꯀꯩꯅꯣ, ꯃꯤ ꯏꯇꯥ ꯊꯥꯗꯣꯏ ꯍꯣꯏꯗꯤ ꯌꯨꯝ ꯄꯥꯟꯕꯗꯤ ꯂꯥꯏꯔꯗꯅ ꯑꯅꯤꯁꯨꯕ ꯃꯆꯥꯒꯤ ꯏꯄꯥꯟ ꯊꯥꯕꯐꯥꯎ ꯂꯣꯏꯈ꯭ꯔꯦ꯫ ꯅꯪꯁꯨ ꯅꯌꯨꯝ ꯌꯥꯝꯅ ꯄꯥꯅꯤꯡꯉꯒ ꯂꯩꯔꯝꯃꯤ ꯖꯥꯠꯅꯤꯅ꯫ ꯄꯥꯟꯊꯣꯛꯈ꯭ꯔꯣꯗꯅ, ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯄꯥꯟꯈ꯭ꯔꯣꯗꯅ ꯅꯪꯁꯨ꯫ ꯍꯣ ꯄꯥꯟꯖꯈ꯭ꯔꯒꯦ, ꯌꯨꯝꯁꯤꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯝ ꯁꯨꯔ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯌꯨꯝ ꯄꯥꯟꯈ꯭ꯔꯒꯦ꯫ ꯍꯣ ꯄꯥꯟꯈ꯭ꯔꯣ, ꯋꯥꯏ ꯑꯗꯨꯝ ꯁꯪꯉꯤ꯫ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯕꯗ ꯅꯆꯦꯁꯤꯒ ꯄꯨꯈꯣ, ꯏꯇꯣꯝꯇ ꯋꯥꯏ ꯁꯪꯅ ꯂꯩꯖꯍꯧꯒꯦ꯫ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯁꯦ ꯑꯩ ꯎꯖꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯅ ꯌꯨꯝ ꯄꯥꯟꯕꯗꯕꯨ ꯏꯆꯦ ꯄꯨꯈꯣꯏ, ꯑꯩꯒꯤ ꯅꯨꯄꯥꯗꯨꯗ ꯃꯥꯁꯦ ꯑꯇꯣꯝꯕꯤ ꯍꯦꯛ ꯑꯣꯏꯍꯜꯂꯣ ꯍꯥꯏꯔꯣ? ꯀꯩꯅꯣ ꯈꯪꯗꯦꯕ, ꯃꯆꯤꯟ ꯑꯁꯦ ꯄꯠꯀꯗꯕ ꯋꯥ ꯉꯥꯡꯂꯤꯕꯁꯤ ꯌꯦꯡꯉꯨꯅꯤ ꯁꯤꯕꯣ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯂꯥꯡꯂꯦꯟꯅ ꯅꯨꯄꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨം ꯎꯅꯕ ꯆꯠꯂꯤꯕꯁꯦ꯫ ꯅꯣꯡꯃꯗ ꯅꯨꯄꯥ ꯎꯅꯕ ꯆꯠꯇꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯐꯥꯎꯕ ꯌꯥꯎꯗꯦ꯫ ꯉꯁꯤꯁꯨ ꯀꯦꯊꯔꯗꯨꯅ ꯅꯨꯄꯥ ꯎꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯦꯁꯣꯅ, ꯉꯥꯏꯕꯒꯤ ꯑꯋꯥꯕꯁꯦ ꯂꯥꯛꯀꯗꯕꯅ ꯈꯪꯗꯦ ꯍꯥꯏꯕꯗꯨꯅꯤꯅꯦ ꯏꯇꯥꯎ꯫ ꯑꯁꯦꯡꯕ, ꯅꯪꯅ ꯀꯣꯏꯔꯤꯅꯤꯅ ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯁꯦ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯗꯦꯀꯣ꯫ ꯑꯣꯏꯗ ꯄꯥꯗ ꯌꯥꯝꯅ ꯉꯥꯡꯕ ꯅꯨꯄꯤ ꯃꯥꯜꯂꯦꯕ꯫ ꯐꯪꯗ꯭ꯔꯦ ꯃꯇꯦꯡ, ꯃꯤꯒꯤ ꯀꯥꯏꯅꯅꯕ ꯁꯤꯟꯕꯒꯤ ꯊꯕꯛꯇꯣ ꯑꯃꯨꯛ ꯇꯧꯔꯛꯑꯅꯨ꯫ ꯑꯁꯦꯡꯕ ꯍꯥꯏꯕꯤꯕꯅꯤꯗ, ꯍꯌꯦꯡ ꯈꯤꯇꯗ ꯉꯥꯏꯔꯦ ꯀꯞꯄꯒ ꯂꯩꯍꯧꯒꯗꯕ꯫ ꯐꯖꯈ꯭ꯔꯕ ꯃꯥꯅ ꯊꯤꯈ꯭ꯔꯕ ꯅꯉꯣꯟꯗ ꯌꯥꯔꯛꯏꯗꯣ, ꯃꯔꯝꯗꯣ ꯑꯗꯨꯝ ꯈꯜꯂꯨ꯫ ꯍꯣꯏ ꯌꯥꯔꯦ, ꯂꯥꯛꯄꯨ ꯂꯥꯛꯑꯦꯗꯣ ꯋꯥ ꯉꯥꯡꯒꯅꯨꯀꯣ꯫ ꯑꯗꯨꯒ ꯅꯪ ꯑꯗꯨꯋꯥꯏꯗ ꯈꯔ ꯆꯠꯊꯣꯛꯑꯒ ꯂꯩ, ꯃꯔꯝꯗꯤ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯑꯩꯒꯤ ꯂꯥꯡꯂꯦꯟꯁꯦ ꯌꯥꯝꯅ ꯄꯥꯝꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤ꯫ ꯄꯥꯝꯗꯦ ꯄꯥꯝꯗꯦ, ꯂꯦꯝꯅ ꯄꯤꯒꯦ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯦ ꯁꯨꯛꯂꯧ ꯍꯦꯛ ꯂꯧꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯂꯥꯡꯂꯦꯟ, ꯀꯩꯒꯤꯅೋ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯛꯏꯗꯤ? ꯑꯩꯗꯤ ꯅꯪ ꯉꯥꯏꯕꯗ ꯁꯤꯒꯗꯧꯔꯦ꯫ ꯊꯕꯛ ꯈꯔ ꯆꯤꯟꯕ, ꯑꯗꯨꯅꯅꯤ ꯇꯥꯀꯦꯁꯣ꯫ ꯅꯪꯕꯨ ꯊꯕꯛ ꯁꯨꯕꯒ ꯍꯩꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ?
ꯌꯥꯝ ꯁꯨꯏꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯁꯨꯏ ꯑꯗꯨꯅꯅꯦ ꯑꯩꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦꯕ ꯑꯗꯨꯒꯤꯅꯤ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯀꯅꯣꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯅꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯇꯕꯨ ꯑꯗꯨꯝ ꯎꯅꯤꯡꯉꯤ ꯅꯪꯁꯤꯗꯤꯕ ꯑꯗꯣ ꯊꯥ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯄꯁꯤꯗꯤ ꯌꯥꯝ ꯀꯨꯏꯃꯜꯂꯦ ꯆꯌꯣꯜ ꯑꯃꯗ ꯑꯅꯤꯔꯛ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯏꯁ ꯆꯠꯂꯣꯍꯦ ꯊꯥ ꯑꯃꯗ ꯑꯃꯨꯔꯛ ꯂꯥꯛꯄꯁꯤ ꯐꯥꯎꯕꯗ ꯇꯣꯏꯃꯜꯂꯦ ꯍꯥꯏꯔꯀꯥꯟꯁꯤꯗ ꯆꯌꯣꯜ ꯑꯃꯗ ꯑꯅꯤꯔꯛ ꯂꯥꯛꯑꯗꯤ ꯑꯁ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯡꯁꯤ ꯅꯪꯁꯦ ꯌꯥꯝꯅ ꯊꯥꯖꯗꯦꯅ ꯑꯗꯨꯝ ꯍꯥꯏ ꯅꯪ ꯁꯦꯔꯥꯟ ꯇꯨꯔꯥꯟꯗꯤ ꯇꯧꯒꯅꯨꯀꯣ ꯍꯣꯏ ꯇꯧꯔꯣꯏꯕ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯇꯧꯅꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯇꯧꯒꯅꯨ ꯍꯥꯏꯕꯅꯦꯕ ꯅꯪꯁꯤꯅ ꯁꯥꯎꯗꯨꯗ ꯇꯧꯔ ꯂꯩ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯌꯥꯗꯦ ꯁꯥꯎꯗꯦꯕ ꯁꯨꯝ ꯍꯪꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯊꯕꯛꯀ ꯁꯨꯕ ꯆꯠꯇ꯭ꯔꯕꯣ ꯆꯠꯂꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯌꯨꯝ ꯁꯥꯕ ꯍꯧꯅꯅꯕ ꯇꯧꯔꯕꯅꯤ ꯑꯗꯣ ꯌꯨꯝ ꯁꯥꯕ ꯍꯦꯛ ꯂꯣꯏꯕꯒꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯒꯗꯕꯅꯤꯀꯣ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯁꯦ ꯀꯥꯔꯟ ꯌꯥꯝꯅ ꯉꯥꯡꯂꯛꯈꯤꯅꯨ ꯀꯥꯔꯟꯅꯗꯤ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯏꯅꯥꯛꯇ ꯅꯪꯁꯦ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯉꯤ ꯅꯅꯥꯛꯇ ꯂꯩꯕ ꯀꯥꯏ ꯅꯁꯛ ꯁꯛꯇꯥꯗꯨꯒ ꯀꯤꯕꯨ ꯀꯤ ꯀꯣꯏꯔꯤꯁꯤꯁꯨ ꯁꯨꯝ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝ ꯂꯦꯟꯅꯅꯕ ꯇꯧꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯀꯩꯝ ꯍꯥꯏꯗꯦ ꯑꯩꯁꯨ ꯅꯅꯥꯛꯇ ꯂꯩꯗꯤ ꯂꯩꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯤꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯤꯂꯥ ꯆꯥꯛꯈꯨꯝꯗ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯂꯥꯛꯑꯣꯅꯦ ꯅꯣꯏ ꯑꯅꯤꯕꯣ ꯆꯥꯛꯁꯦ ꯊꯤꯗꯨꯅ ꯂꯩꯔꯤ ꯂꯣꯏꯅ ꯏꯪꯈꯤꯕ ꯇꯥꯔꯦ ꯇꯣꯝꯕꯤ ꯆꯥꯛ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯀꯩ ꯏꯟꯖꯥꯡꯅꯣ ꯁꯤꯕꯣ ꯏꯔꯣꯝꯕꯅꯤ ꯆꯥꯔꯣ ꯍꯥꯎꯔꯦꯍꯦ ꯏꯃꯥ ꯏꯟꯖꯥꯡꯁꯤꯗꯤ ꯏꯆꯥꯅ ꯅꯨꯄꯥ ꯎꯅꯔꯒ ꯍꯜꯂꯛꯑꯒ ꯍꯥꯎꯅ ꯆꯥꯅꯅꯕ ꯍꯥꯏꯗꯅ ꯏꯃꯥꯅ ꯊꯣꯡꯂꯤꯕꯅꯤ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ ꯇꯥꯅꯤꯡꯕ ꯇꯥꯅꯤꯡꯗꯕ ꯑꯔꯥꯏꯕꯅꯤ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯕ ꯍꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯎꯅꯕ ꯑꯗꯨꯝ ꯆꯠꯂꯤꯁꯤꯕꯨ ꯀꯃꯥꯏ ꯇꯧꯕꯅꯣ ꯆꯠꯇꯦꯍꯦ ꯏꯃꯥ ꯃꯤ ꯏꯇꯥꯁꯤꯡꯒ ꯁꯨꯝ ꯀꯣꯏꯕ ꯆꯠꯄꯅꯤ ꯏꯁ ꯅꯆꯤꯟ ꯊꯤꯅꯨ ꯏꯆꯦ ꯅꯍꯥꯟꯁꯨ ꯃꯈꯣꯡ ꯁꯥꯡꯕ ꯃꯥꯟꯅꯗꯕ ꯅꯨꯄꯥ ꯑꯃꯒ ꯆꯠꯃꯤꯟꯅꯍꯧꯕꯗꯣ ꯑꯩ ꯂꯣꯏꯅ ꯎꯕꯖꯥꯠꯅꯤ ꯏꯁ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯀꯣꯏꯕ ꯅꯨꯄꯥꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯏꯁ ꯃꯅꯥ ꯏꯐꯟ ꯐꯜꯂꯗꯅ ꯃꯈꯣꯡ ꯁꯥꯡꯕ ꯃꯥꯟꯅꯗꯕ ꯀꯥꯏꯅ ꯃꯥꯟꯅꯗ꯭ꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯍꯥꯏꯅꯤꯡ ꯍꯥꯏꯖꯧ ꯀꯩꯁꯨ ꯁꯥꯎꯕꯤꯗꯦ ꯏꯆꯦꯗꯧꯅ ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯁꯥꯎꯕ ꯃꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯏꯃꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯠꯇ ꯆꯟꯅꯔꯣꯏ ꯏꯁ ꯏꯆꯦꯗꯤ ꯌꯥꯝ ꯆꯟꯅꯔꯅꯤꯍꯦ ꯊꯕꯛꯅ ꯃꯅꯥ ꯑꯃꯠꯇꯁꯨ ꯁꯨꯅꯤꯡꯗꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯦꯕꯒ ꯆꯠꯄꯒ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯗꯣ ꯍꯣꯏ ꯏꯕꯦꯝꯃ ꯑꯗꯨꯗꯤꯅꯦ ꯍꯧꯖꯤꯛ ꯂꯩꯁꯥꯔꯤꯉꯩꯒꯤ ꯅꯨꯡꯉꯥꯏꯊꯣꯛꯏꯕ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯒꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯣꯏꯗ꯭ꯔꯦ ꯍꯩꯅꯕꯤꯕꯨ ꯀꯃꯥꯏꯅ ꯊꯥꯗꯣꯛꯄ ꯉꯝꯗꯣꯏꯅꯣ ꯍꯩ ꯌꯥꯔꯦ ꯏꯃꯥ ꯌꯥꯝꯅ ꯁꯥꯔꯛꯀꯅꯨ ꯆꯥꯛ ꯉꯥꯏꯍꯥꯛꯇꯪ ꯆꯥꯕꯁꯦ ꯄꯟꯗꯅ ꯍꯦꯛ ꯁꯤꯒꯗꯕ ꯃꯥꯜꯂꯦ ꯑꯋꯣꯏꯕ ꯃꯁꯤꯗꯅꯦ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯅ ꯅꯋꯥ ꯅꯥꯏꯈ꯭ꯔꯒ ꯏꯇꯣꯝꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯍꯥꯏꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯅꯤ ꯀꯞꯄꯒ ꯂꯩꯅꯤ ꯍꯥꯏꯗꯤ ꯈꯪꯗ꯭ꯔꯤ ꯑꯣ ꯑꯩꯗꯤꯅꯦ ꯁꯨꯡꯀꯞ ꯍꯦꯛ ꯀꯞꯄꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯏꯃꯥ ꯏꯆꯦ ꯄꯥꯟꯈ꯭ꯔꯒ ꯑꯩꯈꯣꯏꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯁꯤ ꯑꯣ ꯅꯪꯒ ꯂꯩꯃꯤꯟꯅꯕꯁꯨꯅꯦ ꯑꯩ ꯄꯦꯟꯖꯔꯦ ꯑꯅꯤꯃꯛ ꯂꯣꯏꯅ ꯑꯣꯛꯑꯦ ꯏꯃꯥ ꯅꯪꯒꯤ ꯅꯋꯣꯡꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯒ ꯄꯥꯕ ꯑꯅꯧꯕ ꯑꯃ ꯊꯤꯍꯧꯔꯒꯦ ꯀꯥꯏꯅ ꯈꯟꯕ ꯃꯥꯜꯂꯤꯀꯣ ꯀꯔꯤ ꯍꯩ ꯃꯍꯥꯆꯟꯗꯥꯟ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦ ꯏꯃꯥ ꯑꯩꯕꯨ ꯅꯪꯒꯤ ꯅꯄꯥꯒꯨꯝꯕ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯃꯥ ꯃꯥꯟꯕ꯭ꯔꯣ ꯍꯥ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯄꯥꯗꯨꯅ ꯃꯇꯨ ꯃꯆꯥ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯅꯣꯡꯃꯇ ꯍꯟꯅ ꯌꯦꯡꯂꯛꯄ ꯌꯥꯎꯈ꯭ꯔꯕꯔꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯠꯇꯅꯕ ꯑꯩꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣই ꯄꯥꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯅꯣꯡꯃꯇꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯈꯤ ꯏꯃꯥꯗꯤꯅꯦ ꯌꯦꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯅꯨꯄꯤ ꯄꯣꯛꯄ ꯑꯩꯒ ꯅꯨꯄꯥ ꯄꯣꯛꯄ ꯃꯥꯒ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯏꯃꯥ ꯃꯥꯏ ꯃꯆꯥꯅꯨꯄꯥꯗꯣ ꯌꯥꯝ ꯑꯣꯛꯇꯦ ꯍꯥꯏꯕꯅꯤ ꯈꯤꯇꯪ ꯉꯥꯏꯔꯦ ꯃꯥ ꯀꯞꯇꯨꯅ ꯂꯦꯟꯒꯗꯕ ꯌꯥꯔꯦꯁꯦ ꯆꯥꯛ ꯆꯥꯔꯤꯗꯣ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯁꯨꯝ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯉꯥꯡꯉꯨꯁꯨ ꯃꯥꯅ ꯍꯧꯔꯛꯑꯒ ꯈꯨꯝꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯒꯤ ꯃꯆꯤꯟꯁꯦ ꯏꯃꯥ ꯑꯩꯒꯗꯤ ꯄꯛꯄꯤꯔꯛꯀꯅꯨ ꯏꯆꯦꯗ ꯈꯛꯇ ꯍꯥꯏꯖꯧ ꯅꯪꯅꯦ ꯏꯕꯦꯝꯃ ꯌꯥꯝ ꯀꯜꯂꯤꯗꯤ ꯅꯆꯤꯟꯗꯣ ꯃꯤꯅ ꯑꯃ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ 3-4 ꯑꯗꯨꯗꯤꯅꯦ ꯏꯆꯦꯒꯤ ꯋꯥꯉꯥꯡꯗꯨꯗ ꯈꯨꯝꯕꯤꯕ ꯅꯣꯡꯃꯁꯨ ꯂꯥꯡꯂꯦꯟ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯆꯧꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯑꯆꯧꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯂꯥꯡꯂꯦꯟꯅꯁꯨ ꯑꯆꯧꯕꯗꯤ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ ꯀꯩꯅꯣꯗ ꯑꯆꯧꯕ ꯐꯨꯔꯤꯠꯅꯦꯅ
ꯉꯛꯁꯝꯗ ꯈꯥꯔꯤ ꯀꯥꯕꯗꯨ ꯂꯤꯠꯂꯒ ꯑꯃꯨꯛ ꯂꯥꯛꯏꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯗꯨ ꯐꯨꯔꯤꯠꯇꯨ ꯂꯤꯠꯂꯛꯑꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯖꯈ꯭ꯔꯕ ꯅꯁꯛꯇꯣ ꯐꯨꯔꯤꯠꯇꯨꯅ ꯂꯣꯏꯅ ꯊꯤꯍꯜꯂꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯇꯣꯏꯅ ꯆꯠꯃꯜꯂꯦꯅ ꯐꯨꯔꯤꯠ ꯃꯈꯩ ꯂꯣꯏꯅ ꯏꯁꯤꯡꯗ ꯇꯤꯡꯁꯤꯜꯂꯒ ꯊꯝꯍꯧꯔꯤ꯫ ꯑꯗꯨꯗ ꯂꯤꯠꯅꯤꯡꯉꯥꯏ ꯂꯩꯇꯗꯅꯅꯦ ꯏꯀꯥꯏ ꯈꯥꯔꯤ ꯀꯥꯕꯁꯤ ꯂꯤꯠꯂꯛꯏꯅꯤ꯫ ꯅꯈꯣꯏꯅ ꯃꯥꯁꯦ ꯅꯨꯡꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯑꯣꯏꯕ ꯍꯅꯨꯕꯤꯅꯦꯅ ꯂꯩꯐꯝ ꯊꯣꯛꯄ ꯄꯪꯂꯩ ꯂꯩꯒꯦ ꯍꯥꯏꯗꯦ ꯀꯣꯏꯌꯦꯠ ꯍꯦꯛ ꯌꯦꯠꯂꯗꯅ꯫ ꯑꯁ ꯅꯪꯁꯨ ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯋꯥꯠꯄꯨ ꯋꯥꯠꯂꯤꯕꯅꯦ ꯃꯆꯥ ꯄꯥꯈꯪ ꯀꯣꯏꯆꯠ ꯆꯠꯂꯦꯅ ꯉꯥꯡꯉꯤ ꯀꯩ ꯆꯥꯟꯅꯔꯤꯒꯦ? ꯍꯧꯖꯤꯛ ꯆꯠꯍꯧꯗꯅ ꯍꯌꯦꯡ ꯍꯟꯅꯨꯔꯀꯥꯟꯗ ꯆꯠꯄ ꯌꯥꯕ꯭ꯔꯕ? ꯈꯪꯗꯦꯕꯣ ꯑꯗꯨꯗꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯝꯇ ꯈꯠꯅꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯣ ꯈꯠꯅꯔꯗꯤ ꯅꯪ ꯀꯅꯥꯒꯤ ꯃꯤꯆꯪꯗ ꯂꯩꯅꯤ? ꯅꯪꯒꯤ ꯃꯤꯆꯪꯗ ꯂꯩꯅꯤ ꯑꯩꯗꯤ꯫ ꯅꯪꯅꯕꯨ ꯍꯥꯏꯔꯕ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯝ ꯏꯜꯂꯦ꯫ ꯑꯗꯨꯅꯅꯦ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯒꯤ ꯏꯇꯣꯝꯇ ꯍꯥꯟꯅ ꯇꯣꯡꯉꯥꯟꯖꯔꯝꯃꯣ ꯍꯥꯏꯔꯁꯨꯅꯦ ꯑꯩ ꯑꯗꯨꯝ ꯆꯥꯖꯔꯝꯃꯗꯝꯅꯤ꯫ ꯁꯤꯗꯅꯤꯁꯦ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯍꯨꯟꯇꯣꯛꯑꯝꯃꯒ ꯅꯪ ꯈꯛ ꯈꯜꯂꯤꯁꯦ꯫ ꯑꯗꯣ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ? ꯆꯣꯍꯦ ꯅꯨꯄꯤꯅꯕꯨ ꯅꯨꯄꯥꯅ ꯍꯥꯏꯕ ꯏꯟꯅꯕ꯭ꯔꯣ? ꯅꯨꯄꯥꯅ ꯑꯩꯈꯣꯏꯅꯦ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯏꯟꯒꯗꯕꯗꯤ꯫ ꯅꯨꯄꯤ ꯍꯥꯏꯔꯤꯁꯤꯅꯤꯅꯦ ꯃꯈꯣꯏꯅ ꯍꯥꯏꯕ ꯍꯦꯛ ꯌꯥꯔꯤꯈꯩ ꯍꯔꯥꯎꯒꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯅ ꯁꯥꯎꯒꯦ ꯍꯥꯏꯕ꯫ ꯅꯨꯡꯉꯥꯏꯗꯀꯣ ꯅꯣꯏꯅ ꯅꯨꯡꯉꯥꯏꯕꯁꯦ꯫ ꯃꯁꯤꯗꯤꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯅꯣꯏ ꯃꯥꯁꯨ ꯑꯗꯨꯝꯅ ꯇꯧꯔꯝꯅꯤ ꯏꯕꯨꯡꯉꯣ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯑꯗꯨ ꯄꯨꯛꯆꯥꯎ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯆꯥꯎꯕꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯑꯥꯗꯒꯤꯁꯤꯕꯨ ꯂꯥꯡꯂꯦꯟ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯗ ꯅꯨꯄꯥ ꯑꯃꯒ ꯀꯦꯊꯔꯗꯅ ꯅꯣꯛ ꯅꯣꯛꯇꯅ ꯐꯝꯂꯤꯁꯦ꯫ ꯃꯥꯅꯤꯅꯦ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯁꯤꯗꯕꯨ ꯑꯃꯨꯛꯇꯪ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯂꯨꯝꯃꯒ ꯂꯩꯔꯛꯏꯁꯦ꯫ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯗꯕ ꯑꯗꯨꯝ ꯃꯥꯜꯂꯕꯅꯤ ꯃꯁꯛ ꯐꯖꯕꯒꯤ ꯋꯥꯅꯤ꯫ ꯍꯦ ꯂꯥꯡꯂꯦꯟ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯀꯩꯅꯣ ꯍꯥꯏꯁꯦ? ꯇꯥ ꯄꯨꯛꯆꯥꯎ ꯅꯪꯗꯤ ꯁꯤꯗ ꯀꯃꯥꯏꯅ? ꯀꯅꯥꯅꯣ ꯃꯥꯗꯤ? ꯇꯥ ꯑꯆꯧꯕꯅꯤ꯫ ꯅꯪꯒ ꯀꯔꯤ ꯊꯣꯛꯅꯕꯒꯤ ꯁ꯭ꯋꯥꯏꯗ ꯅꯈꯣꯏ ꯑꯅꯤꯗꯪ ꯏꯪꯅ ꯆꯤꯛꯅ ꯎꯅꯔꯤꯕ? ꯑꯆꯧꯕꯅ ꯀꯩꯅꯣ ꯁꯣꯝꯅ ꯐꯠꯐꯠ ꯂꯥꯛꯑꯒ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯑꯐꯥꯎ ꯁꯥꯔꯤꯁꯤꯅ? ꯂꯥꯡꯂꯦꯟꯁꯦ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤꯅꯤ꯫ ꯁꯣꯝꯅ ꯀꯩꯗꯧꯕꯤꯒꯦ ꯍꯥꯏꯕꯅꯣ? ꯂꯥꯡꯂꯦꯟ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯨꯄꯥꯁꯤꯗ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯇꯥꯛꯎ꯫ ꯇꯥ ꯑꯆꯧꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯦꯕ꯫ ꯀꯩꯒꯤ ꯆꯠꯇꯣꯏꯕ? ꯆꯠꯄ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯉꯥꯡꯅꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯃꯣꯏ ꯑꯅꯤꯅ ꯐꯨꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩ ꯍꯦꯛꯇ ꯆꯦꯜꯍꯧꯔꯒꯦ꯫ ꯍꯦ ꯉꯥꯏꯈꯣꯅꯦꯍꯦ ꯆꯦꯟꯈꯤꯗꯅꯒ ꯇꯧꯏꯅꯦ ꯈꯪꯉꯅꯤꯗꯅ ꯅꯪ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯅꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ꯫ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯈꯪꯅꯤꯗꯅ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯑꯆꯧꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗ ꯌꯨꯝꯗꯁꯨ ꯂꯥꯡꯂꯦꯟꯗꯣ ꯃꯃꯥꯅ ꯀꯟꯅ ꯉꯥꯡꯂꯤ꯫ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯏꯒꯗꯨꯕꯨ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯥꯎꯗꯕ꯭ꯔꯕ? ꯀꯩꯅꯣ ꯏꯃꯥ ꯏꯀꯥꯏꯕ ꯈꯪꯉꯦꯅꯕꯨ ꯍꯧꯖꯤꯛꯄꯨ ꯈꯠꯅꯈꯤꯕꯗꯨꯕꯨ ꯑꯃꯨꯛ ꯍꯟꯇꯣꯛꯄ ꯌꯥꯔꯤꯕ꯭ꯔꯣ? ꯑꯩꯁꯨ ꯏꯀꯥꯏꯔꯤꯅꯤ ꯑꯗꯣ ꯑꯗꯨꯝ ꯈꯥꯡꯉꯤ꯫ ꯃꯁꯤ ꯄꯨꯝꯕꯅꯦ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯁꯥꯒꯤ ꯑꯔꯦꯞꯄ ꯋꯥꯈꯜ ꯂꯩꯖꯗꯕꯒꯤ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯅꯪꯒꯤ ꯉꯁꯤꯒꯤ ꯄꯥꯎ ꯑꯗꯣ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯈꯪꯗꯕ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏ꯫ ꯏꯃꯥ ꯂꯩꯁꯥꯔꯤꯉꯩꯗ ꯅꯨꯄꯥ ꯃꯈꯜ ꯃꯈꯜ ꯀꯣꯏꯍꯧꯗꯅ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯀꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯃꯥꯕꯨ ꯍꯧꯖꯤꯛ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯔꯤꯕ꯭ꯔꯣ? ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ꯫ ꯃꯁꯤꯅ ꯉꯥꯡꯂꯤꯕꯁꯤꯕꯣ ꯅꯨꯄꯥ ꯃꯈꯜ ꯃꯈꯜ ꯀꯣꯏꯕꯁꯦ ꯀꯔꯤꯁꯨ ꯑꯐꯕ ꯅꯠꯇꯦ ꯏꯕꯦꯝꯃ꯫ ꯈꯜꯂ ꯈꯜꯂꯒ ꯀꯣꯏꯖꯣꯝꯕ ꯑꯣꯛꯅꯩ ꯍꯥꯏꯕ ꯑꯃ ꯂꯩꯕꯗꯣ ꯅꯪ ꯈꯪꯉꯨ꯫ ꯍꯣ ꯏꯃꯥ ꯑꯩꯗꯤꯅꯦ ꯈꯜꯂ ꯈꯜꯂꯒ ꯀꯣꯏꯖꯣꯝꯕ ꯑꯣꯛꯅꯒꯗꯕ ꯅꯠꯇꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯃ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯟꯗꯣꯏꯅꯤ꯫ ꯈꯜꯂꯅꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯒꯨꯝꯕ ꯄꯥꯎꯁꯦ ꯍꯦꯛ ꯇꯥꯍꯜꯂꯛꯄꯗꯅꯦ ꯅꯪ ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ꯫ ꯏꯃꯥ ꯑꯩꯁꯨ ꯌꯥꯝ ꯍꯩꯁꯤꯡꯅ ꯁꯤꯜꯂꯤꯅꯤ꯫ ꯁꯤꯒꯤ ꯃꯇꯝꯗꯅ ꯅꯨꯄꯥ ꯑꯁꯤ ꯎꯅꯕ ꯁꯤꯒꯤ ꯃꯇꯝꯗꯅ ꯅꯨꯄꯥ ꯑꯃ ꯎꯅꯕ ꯍꯥꯏꯗꯅꯅꯦ ꯂꯣꯏꯅ ꯁꯤꯟꯗꯣꯛꯇꯨꯅ ꯊꯝꯃꯤꯕꯅꯤ꯫ ꯉꯁꯥꯏꯒꯤꯗꯨꯗꯕꯨ ꯁꯣꯏꯕꯒꯤ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯍꯩ ꯑꯗꯨꯃꯥꯏꯅ ꯁꯣꯏꯕꯗꯨꯗꯅꯤ ꯅꯪꯒꯤ ꯅꯄꯨꯟꯁꯤ ꯑꯗꯣ ꯃꯥꯡꯗꯣꯏꯗꯣ ꯈꯪꯉꯕ꯭ꯔꯥ ꯏꯕꯦꯝꯃ? ꯑꯁ ꯏꯃꯥ ꯉꯥꯡꯈ꯭ꯔꯦꯍꯦ꯫ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯉꯥꯡꯗꯕ ꯌꯥꯕ꯭ꯔꯣ? ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯃꯥ ꯑꯩꯅ ꯅꯤꯡꯊꯤꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯆꯥ ꯇꯥꯗ꯭ꯔꯣ? ꯅꯄꯥ ꯌꯥꯎꯗꯅ ꯑꯩꯅ ꯅꯈꯣꯏꯕꯨ ꯌꯣꯛꯂꯤꯕꯅꯤ꯫ ꯃꯤꯅ ꯑꯩꯈꯣꯏ ꯅꯣꯛꯅꯅꯕ ꯈꯛ ꯁꯤꯟꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯅꯣꯡꯃꯁꯨ ꯂꯥꯡꯂꯦꯟꯗꯨ ꯃꯇꯥ ꯊꯣꯏꯕꯤꯒ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯍꯧꯖꯤꯛ ꯅꯨꯄꯥ ꯀꯌꯥ ꯀꯣꯏꯔꯤꯒꯦ? ꯑꯁ ꯌꯥꯝ ꯀꯣꯏꯗ꯭ꯔꯦꯗ ꯍꯟꯗꯛꯇꯤ ꯏꯃꯥꯅ ꯉꯥꯡꯕꯗꯅꯦ ꯇꯣꯛꯅꯁꯦ ꯌꯥꯗꯗꯅ ꯅꯨꯄꯥ 5-6 ꯈꯛꯇ ꯉꯥꯏꯔꯦꯗ꯫ ꯑꯁ ꯌꯥꯝꯗꯦꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯐꯪꯗꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯪꯅ ꯄꯪꯀꯣꯏꯗ ꯀꯣꯏ꯫
ꯑꯩꯅ ꯏꯁꯛ ꯈꯔ ꯐꯖꯕ ꯅꯪꯅ ꯈꯔ ꯊꯤꯕ ꯑꯗꯨꯅꯅꯦ ꯑꯩꯗꯤꯅꯦ ꯅꯨꯄꯥꯒꯁꯦ ꯃꯁꯤꯡꯕꯨ ꯊꯤꯕ ꯉꯝꯕ ꯅꯠꯇ꯭ꯔꯦꯗ ꯌꯥꯝꯃꯤꯗ ꯏꯁ ꯌꯥꯝ ꯐꯖꯕꯤꯒ ꯁꯥꯏ ꯁꯥꯕ ꯅꯠꯇꯤꯌꯦ ꯐꯖꯩꯁꯤꯗꯤ ꯑꯗꯣ ꯊꯣꯏꯕꯤ ꯅꯪꯁꯨ ꯑꯩꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯗꯒꯤ ꯑꯃ ꯈꯥꯏꯔꯛꯎꯔꯥ ꯄꯥꯝꯗꯦꯗ ꯑꯩꯗꯤ ꯅꯨꯄꯥꯒ ꯑꯝꯇ ꯀꯣꯏꯅꯤꯡꯗꯦ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯤꯡꯉꯤ ꯑꯗꯣ ꯅꯪ ꯑꯃꯨꯖꯥꯎꯗꯨꯗꯤ ꯀꯣꯏꯅꯔꯤꯕꯣ ꯑꯃꯨꯖꯥꯎꯗꯨꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗ꯭ꯔꯤꯁꯦ ꯑꯗꯣ ꯇꯣꯛꯅꯔꯁꯦ ꯍꯥꯏꯕꯗꯤ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯕ ꯑꯩ ꯌꯥꯝ ꯇꯜꯂꯤꯖꯥꯅꯤ ꯅꯪ ꯃꯥꯅ ꯅꯝꯗꯅ ꯐꯥꯔꯒ ꯂꯧꯖꯈꯤꯁꯅꯤ ꯑꯗꯣ ꯅꯨꯄꯥꯗꯣ ꯌꯥꯝꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯄꯗꯣ ꯊꯣꯛꯇ꯭ꯔꯕ ꯊꯣꯛꯏꯍꯦ ꯑꯗꯨꯝ ꯁꯤꯟ ꯎꯅꯕꯅꯤꯅꯅꯦ ꯅꯣꯡꯃꯗ ꯊꯣꯛꯇꯕꯗꯣ ꯌꯥꯗꯦꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯩꯁꯦ ꯀꯌꯥꯝ ꯍꯦꯛ ꯎꯅꯤꯡꯕꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯁꯦꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ ꯌꯥꯝ ꯐꯖꯕꯅꯤꯅ ꯌꯥꯝ ꯎꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯅꯅꯤ ꯍꯥꯏꯅꯔꯤꯉꯩꯗꯗꯣ ꯑꯃꯨꯖꯥꯎꯁꯦ ꯁꯤꯗ ꯑꯃꯨꯛ ꯂꯩꯔꯤ ꯇꯟꯕ ꯑꯃ ꯌꯥꯎꯔꯦ ꯑꯩꯗꯤ ꯃꯊꯧꯒꯁꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯈꯪꯗꯦ ꯄꯪꯂꯥꯛꯇ ꯍꯦꯛ ꯂꯥꯛꯑꯦ ꯍꯥꯏꯕ ꯂꯥꯡꯂꯦꯟ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤꯕꯅꯤ ꯂꯥꯡꯂꯦꯟꯗꯣ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯇ ꯌꯥꯗꯕꯒꯨꯝꯅ ꯅꯣꯛꯁꯤꯟꯅꯩ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯨꯖꯥꯎ ꯅꯪ ꯂꯥꯛꯏꯔꯣ ꯂꯥꯛꯏꯅꯤ ꯅꯪ ꯏꯁꯤꯡ ꯁꯣꯛꯎꯗꯣꯏꯔꯣ ꯑꯩ ꯁꯣꯛꯄꯤꯎꯔꯥ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯁꯣꯛꯆꯔꯒꯦ ꯃꯈꯨꯠ ꯑꯃꯨꯕꯗꯨꯅ ꯁꯣꯛꯄ ꯏꯁꯤꯡꯒ ꯊꯛꯄ ꯇꯨꯀꯠꯆꯩ ꯑꯗꯨꯗꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤꯗꯅ ꯑꯁ ꯑꯃꯨꯖꯥꯎ ꯑꯩ ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯦ ꯑꯗꯨꯅ ꯅꯣꯡꯃ ꯑꯣꯏꯅ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯉꯁꯤꯗꯤꯅꯦ ꯏꯃꯥꯅ ꯑꯩ ꯉꯥꯏꯍꯧꯏ ꯌꯥꯔꯣꯏ ꯉꯥꯛꯇꯪ ꯁꯥꯈꯤꯁꯤ ꯅꯪꯒꯤ ꯅꯒꯨꯟ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯅꯤꯀꯣ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯗ ꯇꯧꯕ ꯀꯗꯔꯗꯣ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯀꯅꯨ ꯏꯁ ꯌꯥꯝ ꯈꯪꯕꯒ ꯑꯃꯨꯛ ꯁꯥꯔꯛꯑꯅꯨ ꯏꯕꯨꯡꯉꯣ ꯑꯉꯥꯡꯅ ꯀꯩ ꯈꯪꯉꯗꯅ ꯈꯪꯉꯤ ꯀꯩꯅꯣ ꯅꯪꯁꯦ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤ ꯇꯥ ꯆꯥꯎꯕꯅ ꯀꯣꯏꯔꯝꯃꯦ ꯍꯥꯏ ꯄꯥꯝꯗꯗꯅ ꯍꯨꯟꯗꯣꯛꯑꯝꯃꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯀꯔꯤ ꯍꯥꯍꯥꯌꯣ ꯅꯣꯛꯄ ꯅꯨꯄꯤꯒꯤꯅꯦ ꯑꯩꯕꯨ ꯄꯥꯝꯗꯨꯅ ꯉꯥꯎꯔꯤꯕ ꯃꯥꯅ ꯑꯩꯕꯨ ꯄꯥꯝꯗꯗꯅ ꯍꯨꯟꯗꯣꯛꯑꯝꯃꯤꯅꯤ ꯀꯥꯏꯅꯒ ꯐꯪꯗ꯭ꯔꯗꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯍꯥꯏꯅꯕ꯭ꯔꯣ ꯈꯪꯗꯦ ꯍꯥꯏꯅꯔꯝꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤ ꯊꯣꯏꯕꯤꯅ ꯂꯥꯡꯂꯦꯟꯕꯨ ꯉꯥꯏꯔꯤ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯑꯃꯨꯖꯥꯎ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯗꯨ ꯑꯎꯕꯁꯤꯡꯅ ꯍꯥꯏꯅꯩ ꯑꯥꯗꯩꯁꯤꯕꯨ ꯂꯥꯡꯂꯦꯟ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯑꯁꯤꯕꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯅꯨꯄꯥ ꯎꯅꯩ ꯍꯥꯏꯕ ꯑꯗꯨꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅꯒꯅꯦ ꯌꯦꯡꯅꯤꯡꯗꯕꯅ ꯃꯥꯗꯧꯅ ꯇꯧꯕ ꯂꯩꯁꯥꯕꯤꯕꯨ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ ꯃꯇꯣꯝꯇ ꯉꯥꯏꯔꯤ ꯅꯨꯄꯥꯒ ꯀꯣꯏꯔꯤꯕꯁꯦ ꯃꯥꯅꯦ ꯑꯗꯨꯒꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯃꯥꯅ ꯅꯨꯄꯥ ꯎꯅꯔꯤꯕꯁꯦ ꯅꯨꯄꯥꯒꯁꯦ ꯁꯤꯟꯗꯅ ꯎꯅꯩ ꯍꯥꯏꯕ ꯇꯧꯔꯝꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯅꯅꯦ ꯍꯌꯦꯡ ꯃꯥꯡꯖꯒꯗꯕꯗꯤ ꯃꯥ ꯈꯛꯇ ꯅꯠꯇ꯭ꯔꯣ ꯃꯣꯏꯒꯨꯝꯕꯁꯦ ꯎꯕꯗꯅꯤ ꯏꯆꯥꯅꯨꯄꯤ ꯄꯣꯛꯄꯒ ꯇꯟꯗꯅꯅꯦ ꯅꯨꯄꯥ ꯉꯥꯛꯇ ꯃꯔꯤ ꯄꯣꯛꯂꯤꯕꯁꯦ ꯏꯕꯦꯝꯃ ꯅꯨꯄా ꯄꯣꯛꯄꯗꯨꯅ ꯍꯦꯟꯅ ꯇꯜꯂꯦ ꯑꯩꯈꯣꯏ ꯊꯪꯅꯕꯒꯤ ꯅꯨꯄꯥ ꯉꯥꯛꯇ 3 ꯄꯣꯛꯄ ꯏꯃꯨꯡꯗꯣ ꯑꯁ ꯑꯃꯨꯛ ꯇꯣꯏꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯂꯥꯎꯅꯈꯤꯕꯁꯤꯅ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕ ꯐꯥꯎꯕꯅꯦ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯁꯤꯈ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯑꯁ ꯇꯥꯕꯒ ꯉꯝꯕ ꯅꯠꯇꯦꯗ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯂꯨꯔꯦ ꯃꯇꯝꯁꯦ ꯍꯤꯡꯕꯗ ꯋꯥꯔꯦ ꯁꯣꯝꯗ ꯂꯥꯡꯂꯦꯟꯒꯤ ꯌꯨꯝꯗꯅꯤ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯇꯣꯝꯕꯤ ꯑꯗꯨ ꯈꯠꯅꯔꯤ ꯏꯆꯦ ꯅꯪ ꯌꯥꯝꯅ ꯍꯦꯟꯃꯟꯕꯒꯤꯅꯦ ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯇꯅ ꯂꯩꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤꯗꯅ ꯁꯨꯝ ꯇꯧꯔꯗꯤꯅꯦ ꯑꯗꯨꯝ ꯁꯥꯎꯔꯛꯄ ꯇꯥꯕꯅꯦ ꯌꯥꯝ ꯑꯍꯜ ꯂꯃꯟ ꯁꯥꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯅꯪꯁꯨ ꯇꯧꯅꯤꯡꯗ꯭ꯔꯒ ꯇꯣꯛꯄ ꯀꯩꯗꯧꯒꯦ ꯏꯕꯦꯝꯃ ꯑꯩꯁꯨ ꯇꯣꯛꯑꯒ ꯏꯃꯥ ꯍꯅꯨꯕꯤꯁꯦ ꯃꯇꯣꯝꯇ ꯂꯣꯏꯅ ꯇꯧꯍꯜꯂꯁꯦ ꯍꯥꯏꯔꯣ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯗꯨꯒꯤꯅꯦ ꯅꯪ ꯀꯩꯁꯨ ꯎꯔꯨꯅꯨ ꯏꯆꯦꯒꯤꯗꯨꯗꯤꯅꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯄꯥ ꯁꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯀꯔꯤ ꯃꯆꯤꯟ ꯃꯅꯥꯎꯅꯣꯅꯤ ꯁꯤꯕꯣ ꯏꯃꯥ ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯏꯃꯥ ꯁꯥꯒꯠꯇꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯇꯥꯗ꯭ꯔꯣ ꯉꯥꯡꯅꯅꯕꯗ ꯇꯧꯔꯒ ꯂꯩꯔꯕ ꯅꯪꯉꯣꯟꯗ ꯉꯥꯡꯕ ꯇꯥꯕꯅꯤ ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯋꯥꯈꯜ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯣ ꯑꯗꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯕ ꯌꯥꯒꯗꯧꯔꯤꯕꯒꯦ ꯃꯤꯆꯪꯒ ꯆꯪꯅꯔꯗꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯧꯔꯅꯤ ꯐꯩ ꯅꯃꯥ ꯑꯩꯅ ꯉꯥꯡꯕꯁꯨ ꯂꯧꯗ꯭ꯔꯕꯅꯤꯅ ꯈꯜꯂꯨꯀꯣ ꯑꯗꯨꯒꯅꯦ ꯅꯪꯅ ꯐꯪꯕ ꯅꯨꯄꯥꯗꯣ ꯑꯩ ꯌꯦꯡꯒꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯅꯨꯄꯥ ꯑꯃ ꯐꯪꯕꯗꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯍꯦꯜꯂꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯖꯥꯎꯅ ꯂꯥꯡꯂꯦꯟꯕꯨ ꯐꯥꯈꯤꯔꯝꯃꯤ ꯑꯃꯨꯖꯥꯎꯒꯤ ꯃꯌꯨꯝ ꯑꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯀꯞꯄꯤ
ꯁꯤꯕꯨ ꯌꯨꯝꯅꯦꯅ ꯑꯩ ꯀꯃꯥꯏ ꯂꯩꯗꯣꯏꯅꯣ? ꯏꯃꯥ, ꯍꯣꯏ ꯏꯃꯥ. ꯀꯞꯀꯅꯨꯍꯦ. ꯑꯩꯈꯣꯏꯁꯨꯅꯦ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ. ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯒꯤꯅꯤ ꯏꯆꯥꯅꯨꯄꯥ ꯑꯃꯨꯖꯥꯎꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯤꯕꯁꯦ. ꯌꯥꯝ ꯐꯖꯔꯦ. ꯅꯆꯥꯅꯨꯄꯥꯅꯦꯅ ꯍꯤꯡꯆꯥꯕ ꯌꯥꯝ ꯃꯥꯜꯂꯗꯅ. ꯍꯤꯡꯆꯥꯕ ꯃꯥꯟꯖꯕꯒꯤ ꯋꯥꯅꯦ, ꯃꯕꯨꯛꯀꯥꯗꯤ ꯐꯈ꯭ꯔꯕ. ꯅꯪ ꯑꯗꯨꯝ ꯐꯝꯃꯨꯀꯣ. ꯑꯩꯅꯦ ꯏꯆꯥꯅꯨꯄꯥ ꯆꯪꯍꯜꯂꯛꯀꯦ. ꯆꯪꯍꯜꯂꯛꯀꯅꯨ. ꯃꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯩ. ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯗꯧꯔꯕ ꯑꯩꯒꯤ ꯁꯛꯁꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦꯕ. ꯍꯦ ꯑꯃꯨꯖꯥꯎ, ꯃꯨꯊꯤ. ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯊꯤꯜꯂꯣ ꯍꯥꯏꯁꯤꯅꯤ. ꯇꯥꯗ꯭ꯔꯣ ꯅꯅꯥꯗꯣ? ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯅ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯛꯑꯕ ꯅꯪꯕꯨ ꯀꯃꯥꯏꯅ ꯑꯃꯨꯛ ꯊꯤꯟꯗꯣꯏꯅꯣ? ꯉꯥꯎꯔꯕ ꯅꯪꯕꯣ? ꯑꯩꯗꯤ ꯅꯪ ꯄꯥꯝꯗꯦ ꯈꯪꯉꯕ? ꯅꯉꯣꯟꯗ ꯁꯨꯡꯂꯩ ꯂꯩꯔꯣꯏ. ꯅꯪꯅ ꯑꯩꯕꯨ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯨ. ꯑꯗꯨꯅ ꯅꯪꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯕꯅꯤꯗꯅ. ꯀꯔꯤꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯕ? ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯈꯪꯉꯕ? ꯊꯤꯅ ꯃꯔꯣꯟ ꯑꯃ ꯊꯤꯔꯤꯕ, ꯃꯨꯅ ꯃꯔꯣꯟ ꯑꯃ ꯃꯨꯔꯤꯕ ꯅꯌꯨꯝꯅ ꯀꯩ ꯁꯛꯇꯥꯁꯤꯒ. ꯅꯪꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣ? ꯀꯅꯥꯝꯇꯅ ꯄꯥꯝꯕꯤꯗꯕ ꯅꯨꯄꯥ ꯑꯩꯅꯅꯦ, ꯃꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ, ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ, ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ ꯈꯟꯖꯕ ꯅꯪ ꯂꯧꯗꯣꯏꯁꯦ. ꯍꯦ, ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯨ. ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯛꯀꯅꯤ. ꯅꯋꯥꯅ ꯄꯨꯔꯣꯏꯕꯗ ꯈꯨꯠ ꯊꯥꯕ ꯇꯧꯍꯩꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯣ ꯏꯕꯦꯝꯃ? ꯀꯅꯥꯒꯤ ꯏꯋꯥ, ꯀꯅꯥꯒꯤ ꯄꯨꯔꯣꯏꯕ? ꯁꯛꯇꯥꯗꯨꯒ ꯏꯔꯣꯏ ꯃꯄꯤ ꯍꯦꯛ ꯃꯥꯜꯂꯗꯅ. ꯑꯩꯅ ꯏꯔꯣꯏ ꯃꯄꯤ ꯑꯣꯏꯔꯗꯤ ꯅꯪꯅ ꯏꯔꯣꯏ ꯃꯄꯤꯒꯤ ꯅꯨꯄꯤ ꯇꯥꯔꯦꯅꯦ ꯍꯥ? ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ. ꯁ꯭ꯋꯥꯏꯗꯅꯦ ꯑꯩꯒꯤ ꯃꯥꯡꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯒꯅꯨ. ꯆꯠꯂꯦ. ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ. ꯅꯣꯏ ꯅꯄꯥꯗꯨꯒ ꯍꯦꯛ ꯍꯣꯡꯉꯨ. ꯑꯩꯗꯤ ꯁꯨꯡꯍꯣꯡ ꯍꯣꯡꯉꯣꯏ. ꯂꯥꯡꯂꯦꯟ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯊꯤꯜꯂꯛꯂꯝꯃꯤ. ꯃꯤ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯞꯂꯤ. ꯏꯃꯥ, ꯑꯩ ꯅꯨꯄꯥꯗꯨꯗ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ. ꯑꯩꯅꯦ ꯃꯉꯣꯟꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯦ. ꯍꯩ, ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯦꯍꯦ. ꯑꯗꯨꯁꯨ ꯆꯦꯜꯂꯨꯔꯕ ꯅꯪꯅ ꯅꯨꯄꯥꯗꯨꯗ ꯂꯩꯇꯅ ꯅꯪ ꯀꯅꯥꯗ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥ? ꯑꯩ ꯏꯁꯥꯅ ꯌꯥꯅ ꯆꯦꯟꯕ ꯅꯠꯇꯦ. ꯃꯥꯅ ꯑꯩꯕꯨ ꯐꯥꯕꯤꯕꯅꯤ. ꯅꯈꯣꯏ ꯑꯅꯤ ꯁꯨꯡꯈꯪ ꯈꯪꯅꯗꯅ ꯃꯥꯅ ꯅꯪꯕꯨ ꯍꯦꯛꯇ ꯐꯥꯕꯗꯤ ꯅꯠꯇꯦꯗꯅ. ꯄꯥꯝꯗꯕ ꯅꯨꯄꯥꯗꯨꯒ ꯅꯪꯗꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯅꯔꯨꯔꯤꯕ ꯍꯥ? ꯏꯃꯥ, ꯅꯨꯄꯥꯗꯣ ꯑꯐꯕꯔꯥ ꯐꯠꯇꯕꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯃꯇꯝ ꯈꯔ ꯁꯨꯝ ꯅꯨꯡꯁꯤꯕ ꯁꯥꯔꯨꯕꯅꯤ. ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯐꯥꯔꯤꯅꯤ. ꯁꯤꯗ ꯊꯣꯛꯇꯅꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯃꯇꯝ ꯄꯨꯝꯕꯗ ꯍꯦꯛ ꯍꯥꯏꯕꯗꯣ? ꯅꯪꯅ ꯏꯋꯥ ꯂꯧꯕꯤꯈꯤꯗꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯑꯩ ꯂꯨꯍꯣꯡꯕꯤꯔꯣ. ꯑꯩ ꯅꯨꯄꯥꯗꯣ ꯌꯥꯝ ꯄꯥꯝꯗꯦꯕ. ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ. ꯍꯩ, ꯃꯗꯨ ꯌꯥꯔꯣꯏꯀꯣ. ꯄꯨꯟꯁꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ. ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯒ ꯍꯤꯡꯕ ꯌꯥꯕ ꯅꯠꯇꯦ. ꯅꯀꯣꯛꯇꯤ ꯌꯥꯎꯗꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ. ꯏꯃꯥ, ꯑꯩꯗꯤ ꯑꯗꯨꯗ ꯈꯪꯗꯦ. ꯑꯩ ꯑꯃꯨꯖꯥꯎ ꯍꯥꯏꯕ ꯁꯛꯇꯥꯊꯤ ꯏꯔꯣꯏ ꯃꯥꯟꯕ ꯅꯨꯄꯥꯗꯨꯗ ꯂꯩꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ. ꯍꯩ, ꯃꯗꯨ ꯌꯥꯔꯣꯏꯀꯣ. ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ. ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯒ ꯍꯤꯡꯕ ꯌꯥꯕ ꯅꯠꯇꯦ. ꯅꯀꯣꯛꯇꯤ ꯌꯥꯎꯗꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ. ꯏꯃꯥ, ꯑꯩ ꯑꯗꯨꯗ ꯈꯪꯗꯦ. ꯑꯩ ꯑꯃꯨꯖꯥꯎ ꯍꯥꯏꯕ ꯁꯛꯊꯤꯕ ꯏꯔꯣꯏ ꯃꯥꯟꯕ ꯅꯨꯄꯥꯗꯨꯗ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ. ꯏꯆꯦ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯆꯦꯟꯈꯩ ꯆꯦꯜꯂꯨꯔꯒ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯕꯣ? ꯏꯆꯦꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯔꯣ? ꯍꯦ ꯑꯉꯥꯡ, ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ. ꯅꯪ ꯀꯩ ꯈꯪꯗꯅ ꯉꯥꯡꯉꯤꯅꯣ ꯍꯥ? ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯪ. ꯀꯩꯒꯤ ꯊꯥꯗꯣꯏꯕ? ꯏꯆꯦꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯏꯃꯨꯡꯒꯤ ꯃꯥꯏ ꯆꯣꯞꯅꯅꯕ ꯊꯕꯛ ꯇꯧꯅꯨ ꯍꯥꯏꯕꯤꯕꯅꯤ. ꯑꯩꯅ ꯏꯃꯨꯡꯁꯤꯒꯤ ꯃꯥꯏ ꯆꯣꯞꯇꯅꯕ ꯇꯧꯔꯤꯅꯤ ꯍꯥꯏꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯥꯝꯗꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯜꯂꯨꯔꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯄꯥꯝꯗꯕ ꯅꯨꯄꯥꯗꯨꯕꯨ ꯀꯩꯒꯤ ꯅꯨꯡꯁꯤꯅꯩꯅꯣ? ꯄꯥꯝꯗꯦ ꯍꯥꯏꯔꯗꯤ ꯅꯨꯄꯥꯗꯨꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ ꯀꯥꯟꯗꯨꯗ ꯌꯥꯗꯦ ꯍꯥꯏꯈꯤꯕ ꯀꯩꯗꯧꯒꯦ? ꯍꯣ, ꯑꯗꯨꯗꯤꯅꯦ ꯃꯁꯛ ꯊꯤꯔꯁꯨ ꯁꯦꯜ ꯄꯥꯏꯔꯝꯒꯗ꯭ꯔꯥꯅ ꯀꯣꯏꯔꯨꯕ. ꯑꯗꯨꯒꯗꯤ ꯃꯁꯛ ꯊꯤꯕꯗ ꯑꯣꯏꯔꯝꯗ꯭ꯔꯤ. ꯃꯌꯨꯝꯁꯨ ꯊꯤꯔꯝꯃꯤ, ꯁꯦꯜꯁꯨ ꯄꯥꯏꯔꯝꯗ꯭ꯔꯤ. ꯑꯗꯨꯕꯨ ꯃꯔꯝꯅꯤꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯋꯥꯠꯄ ꯂꯣꯏꯅ ꯂꯩꯕꯅꯤ. ꯃꯗꯨ ꯄꯨꯝꯕꯗꯨ ꯍꯣꯠꯅꯔꯒ ꯂꯣꯏꯅ ꯐꯪꯕ ꯌꯥꯕꯅꯤ. ꯌꯥꯔꯦ. ꯌꯥꯝ ꯑꯣꯖꯥ ꯁꯥꯔꯛꯑꯅꯨ. ꯑꯉꯥꯡ ꯅꯪꯅ ꯌꯥꯝ ꯍꯩꯔꯦꯅꯦ ꯍꯥ? ꯑꯍꯜ ꯂꯃꯟꯒ ꯁꯥꯒꯠꯇꯅ ꯑꯩꯉꯣꯟꯗ ꯋꯥꯒ ꯉꯥꯡꯉꯗꯅ. ꯍꯣ, ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨꯅꯦ, ꯏꯆꯦꯗꯒꯤꯗꯤꯅꯦ ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯤ. ꯅꯪ ꯍꯥꯏꯄꯥ ꯌꯥꯝꯅ ꯁꯥꯕ꯭ꯔꯥ ꯑꯉꯥꯡ? ꯍꯦ, ꯇꯥꯅꯤꯡꯗꯦ. ꯀꯔꯤꯅꯣ? ꯅꯪꯅ ꯁꯣꯏꯕꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯦ? ꯅꯀꯣꯛꯇꯣ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ. ꯏꯃꯥ, ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯑꯝꯇ ꯈꯪꯗꯦ. ꯅꯨꯄꯥꯗꯨꯗ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ. ꯐꯔꯦ. ꯅꯨꯄꯥꯗꯨꯗ ꯂꯩꯇ꯭ꯔꯕꯁꯨ ꯅꯪ ꯌꯨꯝ ꯑꯁꯤꯗꯅꯦ ꯂꯩꯕꯗꯤ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ.
ꯏ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯥꯏꯗ ꯂꯩꯗꯣꯏꯕ? ꯑꯣ ꯈꯪꯗꯦ, ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯐꯝ ꯑꯃꯗ. ꯌꯨꯝꯁꯤꯗꯗꯤ ꯂꯩꯕ ꯌꯥꯔꯔꯣꯏ. ꯃꯃꯥꯅ ꯍꯥꯏꯕ ꯉꯥꯡꯕꯗ ꯂꯧꯗꯕ ꯃꯆꯥ. ꯅꯪꯕꯨ ꯅꯁꯥꯅ ꯌꯥꯗꯅ ꯑꯩꯅ ꯅꯝꯗꯨꯅ ꯊꯥꯖꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯞꯇꯥ ꯈꯔꯒꯤ ꯃꯇꯨꯡ ꯂꯥꯡꯂꯦꯟꯁꯨ ꯑꯃꯨꯖꯥꯎꯒ ꯂꯨꯍꯣꯡꯈ꯭ꯔꯦ. ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯗꯤ ꯑꯃꯨꯖꯥꯎꯗꯣ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯁꯨꯕ ꯅꯣꯝꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ. ꯑꯃꯨꯖꯥꯎꯒꯤ ꯃꯃꯥ ꯑꯁꯪꯕꯤꯅ ꯃꯃꯧꯒ ꯋꯥꯔꯤ ꯁꯥꯔꯤ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯏꯆꯥ ꯅꯨꯄꯥꯁꯤ ꯃꯨꯔꯒ ꯈꯔ ꯊꯤꯖꯔꯁꯨ ꯌꯥꯝ ꯐꯕꯅꯦ ꯍꯥꯏꯗꯅ. ꯆꯨꯝꯃꯤ ꯏꯃꯥ, ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯌꯦꯡꯕꯗ ꯈꯔ ꯀꯤꯖꯕꯒꯤ ꯋꯥꯅꯤ. ꯑꯗꯣ ꯐꯗꯤ ꯋꯥꯈꯥꯛ ꯐꯈ꯭ꯔꯦ. ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯊꯣꯡꯅ ꯃꯤꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯆꯨꯝꯕ ꯑꯣꯏꯕꯖꯥꯠꯅꯤ. ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯏꯃꯧꯅ ꯍꯥꯏꯕ. ꯏꯃꯥ, ꯄꯨꯟꯁꯤꯗ ꯁꯅꯥꯒꯁꯦ ꯃꯇꯠ ꯑꯃ ꯐꯥꯎꯕ ꯌꯥꯟꯕ ꯐꯪꯖꯔꯛꯇ꯭ꯔꯕ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯁꯅꯥꯅ ꯄꯨꯡꯌꯣꯝ ꯍꯦꯛ ꯌꯣꯝꯃꯤ. ꯂꯥꯡꯂꯦꯟ, ꯇꯥꯕ꯭ꯔꯣ? ꯁꯤꯗ ꯑꯝꯇ ꯆꯪꯉꯧꯍꯦ. ꯀꯧꯔꯛꯑꯦꯗꯣ. ꯎꯗ꯭ꯔꯗꯤꯅꯦ ꯂꯩꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ. ꯆꯪꯉꯣ ꯆꯪꯉꯣ, ꯀꯩꯅꯣ ꯑꯝꯇ ꯍꯪꯉꯨꯆꯣ. ꯀꯩꯅꯣ ꯅꯨꯄꯥ ꯄꯪꯀꯧꯗ ꯀꯧꯔꯤꯗꯨꯕꯣ? ꯑꯩꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯌꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯎꯗ꯭ꯔꯗꯤ ꯑꯩ ꯆꯠꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕ. ꯏꯁ, ꯑꯩ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯏꯅꯤ. ꯑꯗꯣ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯎꯀꯣ, ꯌꯥꯝ ꯊꯦꯡꯉꯛꯀꯅꯨ. ꯍꯣꯏꯅꯦ ꯍꯣꯏꯅꯦ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯊꯦꯡꯅ ꯍꯜꯂꯛꯄ ꯉꯝꯗꯣꯏꯅꯣ? ꯑꯗꯣ ꯅꯨꯃꯤꯗꯥꯡꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯤ, ꯑꯩ ꯂꯩꯔꯛꯀꯦꯀꯣ. ꯉꯁꯤꯗꯤ ꯂꯥꯡꯂꯦꯟꯗꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ. ꯑꯦ ꯏꯆꯦ, ꯅꯪ ꯂꯥꯛꯏꯔꯣ? ꯆꯪꯉꯣ ꯂꯥꯛꯑꯣ. ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤ, ꯑꯗꯨꯅ ꯌꯥꯗ ꯇꯧꯔꯤꯅꯤ. ꯆꯥꯛꯀ ꯆꯥꯔꯕꯣ ꯅꯣꯏꯕꯣ? ꯏꯃꯥꯗꯤ ꯀꯗꯣꯝ ꯂꯩꯈ꯭ꯔꯒꯦ? ꯏꯃꯥ ꯆꯥꯛ ꯊꯣꯡꯍꯧꯔꯤ, ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯏꯅꯤ. ꯑꯗꯣ ꯏꯆꯦ, ꯏꯇꯩꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ? ꯅꯇꯩꯗꯤ ꯊꯕꯛ ꯆꯠꯈꯤ, ꯑꯗꯨꯅ ꯃꯥ ꯌꯧꯔꯛꯄ ꯐꯔꯛ ꯇꯥꯔꯕ. ꯏꯃꯥ, ꯍꯣ ꯏꯃꯥ, ꯑꯩ ꯂꯥꯛꯏꯌꯦ. ꯍꯩꯃꯥ, ꯏꯆꯥ ꯂꯥꯛꯏꯗꯅ. ꯅꯪꯕꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯍꯥ? ꯑꯃꯨꯖꯥꯎꯗꯨꯅ ꯊꯕꯛꯀ ꯆꯠꯂꯤꯕ꯭ꯔꯣ ꯃꯥꯕꯣ? ꯈꯪꯗꯦꯗ ꯏꯃꯥ, ꯄꯪꯂꯩ ꯂꯩꯔꯤꯕ ꯍꯥꯏꯕꯗꯨꯅꯤ. ꯃꯥꯁꯨ ꯊꯕꯛ ꯑꯗꯨꯝ ꯆꯠꯂꯤ. ꯏꯁ, ꯅꯨꯡꯁꯥꯅꯒ ꯁꯥꯕꯁꯤꯗ ꯃꯥꯗꯤ ꯊꯕꯛ ꯆꯠꯂꯤꯅꯦꯅ ꯇꯧꯔꯤꯗꯣ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯃꯅꯤꯗ. ꯀꯨꯆꯨꯅꯒ ꯈꯔ ꯐꯖꯔꯦ. ꯌꯦꯡꯕꯗꯤ ꯌꯥꯔꯝꯃꯔꯣꯏꯅꯦ ꯍꯥ? ꯏꯃꯥ, ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯃꯨꯖꯕꯒꯤ ꯋꯥꯅꯤ. ꯃꯁꯛ ꯈꯔ ꯊꯤꯖꯔꯁꯨ ꯐꯈ꯭ꯔꯖꯥꯠꯅꯤ. ꯏꯃꯥꯅ ꯈꯪꯗꯕꯩ ꯋꯥꯅꯤ. ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯗꯦ, ꯍꯦꯛ ꯂꯨꯍꯣꯡꯉꯕ ꯍꯜꯂꯛꯀꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯩꯗꯤ ꯅꯪꯁꯦ ꯍꯜꯂꯛꯄꯕꯨ ꯃꯥꯜꯂꯤꯅꯤꯅꯦ. ꯅꯠꯇꯦ, ꯑꯩ ꯁꯨꯡꯍꯟ ꯍꯜꯂꯛꯑꯔꯣꯏ ꯏꯃꯥ. ꯇꯨ, ꯑꯩꯅ ꯁꯤꯔꯤꯕ ꯁꯅꯥ ꯃꯌꯥꯝꯒꯁꯦ ꯎꯔꯦꯗꯅ, ꯑꯩꯒꯤ ꯅꯨꯄꯥꯅ ꯁꯥꯕꯤꯔꯤꯅꯤ. ꯐꯩ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨꯅꯤ ꯏꯃꯥꯅ ꯌꯦꯡꯕ ꯄꯥꯝꯂꯤꯕꯁꯦ. ꯏꯃꯥ, ꯅꯪꯁꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤꯗ. ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯦꯅ ꯇꯥꯕ ꯃꯐꯝ ꯑꯃ ꯈꯪꯂꯕꯅꯤꯅ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯤꯒꯤꯁꯨꯅꯦ ꯑꯃꯨꯛ ꯈꯟꯅꯕ ꯄꯥꯝꯃꯤ. ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥꯁꯦ ꯁꯤꯔꯕꯁꯨ ꯌꯥꯔꯦ. ꯇꯣꯝꯕꯤꯅ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ, ꯏꯃꯥ, ꯁꯤꯕꯒ ꯌꯥꯕ ꯅꯠꯇ꯭ꯔꯤꯀꯣ. ꯑꯩꯗꯤꯅꯦ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄ ꯌꯥꯕ ꯅꯨꯄꯥ ꯑꯃ ꯊꯤꯈꯤꯗꯣꯏꯅꯤ. ꯂꯥꯡꯂꯦꯟꯅ ꯅꯪꯒꯤ ꯃꯅꯥ ꯐꯟꯕ ꯅꯨꯄꯥꯗꯨꯗꯤ? ꯍꯣ, ꯀꯥꯏꯅꯈ꯭ꯔꯦ. ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯕꯤꯗ꯭ꯔꯣ, ꯑꯩꯗꯧꯅ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯣꯏꯌꯨ ꯍꯥꯏꯗꯅ. ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯩ ꯁꯥꯔꯦ? ꯃꯃꯥ ꯁꯤꯂꯥꯅ, ꯌꯥꯔꯦꯁꯦ, ꯆꯥꯛꯀ ꯑꯃꯨꯛꯇ ꯆꯥꯅꯅꯕ ꯇꯧꯔꯨꯈꯤꯁꯤꯀꯣ. ꯂꯥꯛꯑꯣ, ꯑꯗꯨꯒꯅꯦ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯋꯥꯔꯤꯗꯣ ꯃꯈꯥ ꯑꯃꯨꯛ ꯍꯦꯛ ꯇꯥꯔꯣ. ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯒꯤ ꯃꯔꯥꯏꯕꯛ ꯐꯕꯅ ꯑꯃꯨꯖꯥꯎ ꯃꯉꯣꯟꯗ ꯂꯩꯕꯗꯒꯤꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕꯤꯁꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯆꯤꯜ ꯃꯅꯥꯎ ꯄꯤꯕ ꯌꯥꯝꯅ ꯄꯣꯛꯄ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫